Yai frame mayam bu aham mutu kono ne kakunu chari mayam ngasi na pujari ba video asidi matam gi khongli taba puya de iduna leiraba sungsoi soidana haju ji thokli ba tholakadu ba adugi matang da ai mayam da paraga ai khangjarke yor ki poloi lagi samset haine idro leiba si sungsoi soidana tholakani ko mayam the yor ki poloi gi magi wan thoksina karino aduga lagi samset ki wan thoksina karino habadu ai mayam puya sida akoi mayam yeminarga paminarsi mayam yai frame mayam adudi mayam puya romda lachko mayam ꯃꯥꯡꯗ ꯂꯩꯖꯔꯦꯀꯣ ꯌꯣꯠꯀꯤ ꯄꯣꯠꯂꯣꯏ ꯂꯥꯏꯒꯤ ꯁꯝꯆꯦꯠ ꯑꯗꯨ ꯃꯌꯥꯝ ꯄꯨꯌꯥꯁꯤꯗ ꯏꯔꯤꯕꯁꯦ ꯍꯥꯟꯅ ꯄꯥꯔꯒ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯨ ꯊꯝꯖꯒꯦꯀꯣ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯍꯧꯔꯛꯂꯦ ꯂꯥꯏꯒꯤ ꯁꯝꯆꯦꯠ ꯆꯤꯉꯨ ꯂꯥꯏꯒꯤ ꯃꯌꯥꯊꯪ ꯅꯣꯡꯗꯝꯕ ꯃꯔꯝ ꯀꯥꯏꯗꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯌꯣꯠꯀꯤ ꯄꯣꯠꯂꯣꯏ ꯌꯣꯠꯅ ꯁꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯇꯅ ꯑꯊꯧꯕ ꯑꯀꯟꯕ ꯑꯣꯏꯅ ꯃꯤꯔꯧ ꯂꯥꯡ ꯑꯣꯏꯔꯗꯨꯅ ꯂꯩꯄꯥꯛ ꯏꯔꯥꯡ ꯇꯣꯏꯔꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯅꯦꯛꯁꯇꯨꯗꯤ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯔꯣꯏꯕꯗ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯌꯣꯠꯅ ꯁꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯅ ꯑꯀꯟ ꯑꯔꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯌꯥꯝꯅ ꯇꯣꯏꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯌꯦꯡꯒꯨꯝꯁꯤ ꯏꯟꯗꯤꯌꯥꯗ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯟꯅꯔꯤꯀꯣ ꯃꯦꯝ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯋꯥꯔꯜꯗ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯌꯥꯝ ꯁꯣꯛꯅꯔꯤꯀꯣ ꯃꯦꯝ ꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯔꯨꯁꯤꯌꯥꯒ ꯑꯩꯈꯣꯏꯒꯤ ꯌꯨꯀ꯭ꯔꯦꯟꯒ ꯏꯔꯥꯟꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯌꯨꯀ꯭ꯔꯦꯟ ꯀꯥꯞꯅꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤ ꯃꯦꯝ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯌꯣꯠꯅ ꯁꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯀꯟ ꯑꯔꯤꯡ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯔꯥꯡ ꯌꯥꯝꯅ ꯇꯣꯏꯔꯒꯅꯤ ꯍꯥꯏꯕꯅꯤ ꯃꯦꯝ ꯀꯣ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯦꯝ ꯀꯣ ꯑꯗꯨꯅ ꯌꯣꯠꯀꯤ ꯄꯣꯠꯂꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯒꯤ ꯁꯝꯆꯦꯠ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯀꯣ ꯂꯥꯏꯒꯤ ꯁꯝꯆꯦꯠꯁꯤꯅ ꯌꯥꯝ ꯂꯨꯔꯤꯕꯗꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯅ ꯂꯥꯏꯒꯤ ꯁꯝꯆꯦꯠ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯝꯆꯦꯠꯅ ꯍꯥꯠꯊꯒꯗꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯀꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯀꯥꯇꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯃꯗꯀꯣ ꯃꯗꯨ ꯃꯇꯝꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤ ꯏꯪ ꯇꯞꯄ ꯂꯩꯕꯥꯛꯇ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯃꯃꯥꯡꯗ ꯈꯔꯨ ꯃꯄꯥꯟ ꯈꯧꯁꯥꯕ ꯎꯆꯤꯁꯤ ꯈꯪꯃꯩꯇꯠ ꯈꯔꯨ ꯃꯄꯥꯟ ꯈꯧꯁꯥꯕ ꯀꯥꯏꯅꯒ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯁꯪꯒꯥꯏꯕ ꯉꯝꯕ ꯅꯨꯄꯥꯗꯣ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯟꯗ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯀꯥꯔꯛꯄ ꯃꯌꯥꯝꯁꯤꯅꯀꯣ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯧꯁꯥꯔꯒ ꯂꯩꯕꯥꯛꯁꯤ ꯏꯔꯥꯡ ꯇꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯂꯥꯛꯈꯤꯅꯤ ꯅꯣꯡꯃꯗꯤ ꯂꯥꯏꯒꯤ ꯁꯝꯆꯦꯠ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯥꯏꯒꯤ ꯁꯝꯆꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯍꯤꯡꯍꯧꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯨꯌꯥꯒꯤ ꯃꯅꯤꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯛꯀꯅꯤ ꯃꯌꯥꯝꯀꯣ ꯍꯤꯡꯍꯧꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯖꯥꯇꯤꯒꯤ ꯂꯥꯏꯕꯨ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯃꯁꯛ ꯈꯪꯗꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯔꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯥꯏꯒꯤ ꯁꯝꯆꯦꯠꯇ ꯂꯣꯡ ꯌꯥꯎꯈꯤꯅꯤ ꯍꯥꯏꯕꯅꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯨꯁꯂꯤꯝ ꯑꯣꯏꯅ ꯂꯩꯒꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯏꯔꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯨ ꯅꯠꯇ꯭ꯔꯒ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯄꯤꯔꯝꯃු ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯍꯤꯟꯗꯨꯅꯦ ꯍꯥꯏꯔꯒꯗꯤ ꯍꯤꯟꯗꯨꯅ ꯂꯩꯕꯤꯔꯝꯃꯨꯕ ꯑꯗꯨꯒ ꯑꯩ ꯃꯩꯇꯩ ꯑꯣꯏꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯨ ꯍꯥꯏꯕꯅꯤꯀோ ꯀꯥꯡꯈꯨꯜ ꯂꯝꯗ ꯆꯠꯂꯨ ꯀꯥꯡꯈꯨꯜꯗ ꯆꯠꯂꯨ ꯑꯩꯈꯣꯏ ꯀꯥꯡꯈꯨꯜꯗ ꯍꯧꯔꯝꯃꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯒꯤ ꯁꯤꯒꯤ ꯃꯅꯤꯡꯗ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯁꯤ ꯏꯝꯐꯥꯜꯗꯒꯤ ꯆꯠꯂꯒ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯍꯟꯕ ꯃꯇꯝꯗ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯌꯥꯝꯀꯣ ꯑꯗꯒꯤ ꯑꯩꯅ ꯏꯝꯐꯥꯜꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯕꯤꯍꯥꯔꯗ ꯍꯟꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯗꯨ ꯑꯩꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯁꯨꯝꯅ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯁꯤꯗꯁꯨ ꯏꯔꯤ ꯎꯆꯤꯁꯤ ꯈꯔꯣꯡꯄꯥꯟ ꯈꯧꯁꯥꯕ ꯁꯪꯗꯥꯏ ꯂꯥꯏ ꯐꯗ꯭ꯔꯪ ꯍꯥꯏꯁꯦ ꯃꯌꯥꯝꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯗꯣꯝꯅ ꯄꯥꯕꯤꯔꯣ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯃꯌꯥꯝꯀꯣ ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯑꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯪꯒꯥꯏꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯄꯨ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯤꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯑꯩ ꯃꯩꯇꯩ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯃꯩꯇꯩ ꯑꯃ ꯍꯤꯡꯐꯝ ꯊꯣꯛꯏ ꯑꯩꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯑꯩꯅ ꯑꯇꯣꯞꯄ ꯙꯔꯃ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯀꯧꯏ ꯍꯥꯏꯇꯥꯔꯦꯅꯦ ꯀꯅꯥꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯩꯅꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯣ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯗꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗꯤ ꯃꯩꯇꯩ ꯑꯣꯏꯔꯒ ꯃꯩꯇꯩꯒꯤ ꯃꯔꯝꯗ ꯍꯨꯜꯂꯒ ꯉꯥꯡꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯕꯨ ꯀꯧꯏ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯍꯥꯏꯁꯦꯀꯣ ꯃꯤꯒꯤ ꯊꯤꯕꯣꯡ ꯆꯥꯔꯒ ꯃꯤꯒꯤ ꯃꯑꯣꯡ ꯇꯝꯃꯒ ꯂꯩꯕ ꯃꯤꯁꯤꯡꯗꯨꯕꯨꯅꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯍꯥꯏꯁꯦ ꯃꯌꯥꯝꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯄꯣꯠꯂꯣꯏ ꯂꯥꯏꯒꯤ ꯁꯝꯆꯦꯠ ꯍꯥꯏꯕꯁꯤ ꯌꯣꯠꯅ ꯁꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯇꯅ ꯑꯀꯟ ꯑꯔꯤꯡ ꯁꯥꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯏꯔꯥꯡ ꯇꯣꯏꯔꯒꯅꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯝꯆꯦꯠ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯔꯝꯗꯕ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯁꯤꯕꯗ ꯌꯥꯎꯒꯅꯤ ꯍꯥꯏꯕꯅꯤ ꯃꯌꯥꯝꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯁꯤꯒꯤ ꯄꯨꯌꯥꯁꯤꯒꯤ ꯅꯥꯀꯟꯗ ꯌꯥꯎꯕꯅꯤ ꯀꯪꯂꯥꯒꯤ ꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯉꯥꯈ꯭ꯔꯥ ꯁꯪꯕꯥꯏ ꯑꯍꯨꯝ ꯍꯩꯗꯣꯛꯀꯅꯤ ꯁꯩꯔꯦꯡ ꯃꯧꯗ꯭ꯔꯥꯒ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯆꯩꯈꯨꯜ ꯑꯃꯗ ꯁꯨꯒꯅꯤ ꯀꯥꯏ ꯍꯥꯏꯁꯦ ꯃꯌꯥꯝꯀꯣ ꯃꯁꯤ ꯍꯌꯦꯡ ꯃꯇꯝ ꯊꯣꯛꯂꯛꯈꯤꯅꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯁꯤ ꯊꯣꯛꯈ꯭ꯔꯦ ꯀꯥꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯄꯨꯌꯥꯗꯗꯤ ꯑꯩꯅ ꯄꯥꯖꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯌꯥꯁꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯌꯣꯡ ꯂꯩꯅꯥ ꯃꯁꯛ ꯈꯪꯗꯕ ꯂꯥꯛꯈ꯭ꯔꯦ
कंगलादा नोंपोक थों हांगनेना कंगलागी नोंपोक थों हांगदना जे अखोइगी मयामना चनरिबदुनि मयाम को अदो कनागो बिसनाउ सिंगनदि हाय नोंपोकती मोरेदा हांगरे अदगी अदुदा हांगरे अदु नतिको मयाम को कंगलादा हायबनि अइना हाइजबदि कंगलादा नोंपोक थों हांगने हायबनि अदो कंगलादा हांगइदुनि मयाम को अखोइना जे संगिबा जगह असि मनिंगलोमदगिनि कनागुम मी अमगी मयुम चबु मनिंगलोमदगी कमाइ चतकनि मयाम को सिनी मयाम अदुना योरकी पोलोय लाइक सबसेट असि मयाम काउबिगनु अदुगा मयाम अइगी वीडियो सिंग तारगदी सब्सक्राइब तौबु काउबिगनु अदुगा फेसबुक तो तारगदी फॉलो तौबिरु मयाम याइफ्रे मयाम याइफ्रे मिस मयाम